Ngasi February 28 ki oiba last 24 hour gi malem gi khwaidigi maroiba geopolitical news yengsi. Ahanbada Pakistan amadi Afghanistan ani gi marakta full scale war hokre. Pakistan gi defense minister Khwaja Asif Nadi Afghanistan gi mathakta open war fawba declare tawkre. Phibam asi am lusalakli. Hairiba conflict asi hena kansilakhiba si 6 February 2026 tagini. TTP gi militant singna Pakistan gi Islamabad ki mok samada attack tawduna mioi niforum hatki. Masigi response tamu hafta amarom gi mamangda 22nd February da Pakistan na Afghanistan gi Paktika area da air strike tawbada mioi chama gi mathakta siki. Masigi pakhumda mu Afghanistan na 26 February gi ahingda yamna hisingna border area da attack tawduna around 15 Pakistan army gi outpost sing capture tawre haina claim taroki. Loinana 40 Pakistani soldiers sing bu hat kre haina su claim tawri. Pakistan mahausa gumna hairiba claim asibu deny tawki aranba pauni haina. Masigi matung ngarang Pakistan na Operation Gazab lil Haq launch tawki Afghanistan gi mathakta. Masida Afghanistan gi capital Kabul amadi Kandahar na chingba mafam singda attack chathabada Taliban fighter amadi civilian punna 130 gi mathakta sikre hari. Hangba yabo hangdi leba animak asi Islamic nation ngaktani adu eraga karigi conflict asi thoklibano haibasini. Masigi samlappa wari hana khangsi. Masigi marumda British singi khut chawna yauri. Maramdi 1893 da makoina Afghanistan amadi Pakistan gi border asi yeki Duran line haidana masi Pakistan adi recognize torami adubu Afghanistan adi recognize toramde yaramde. Afghanistan gi matungina hauzik Pakistan gi province oiriba Khyber Pakhtunkhwa gi saruk kaya amadi makhoi gi lamni hari. Aduna masiga mari lenana leba ani asi matam sangnadagi yetnaduna lagli. Loinana mafam asida Tehrik Taliban Pakistan TTP haidana rebel or separatist group asi yam kanna active oiri. Makhoi Pakistan army gi mathakta itatatana attack chathaduna lagli. Pakistan gi matungina TTP asi Afghanistan dagi full support phangi hari. Adubu Afghanistan adi masigi claim asi aranbani yumpham yaudabani haina deny tawri. Organization basis ta yengba taragadi Afghanistan gi Taliban ga TTP ga manade tongan ba organization singni. Adubu makoi gi ideology di same oiri manari. 2021 da Afghanistan da Taliban gi control hek lakhibadagi TTP gi Pakistan army da attack tawbagi changsu ka hena wangkhalaki. Matamdudagina hauzik phawbada hairiba area sing asida achauba attack 800 lom satharakre hari. Adubu conflict asi war crime lom da hauzik lagli. Maramdi hauzik direct attack asi civilian area da su yauksalakpana. Aduga Pakistan gi defense minister nadi si faw claim tawri. Taliban na Afghanistan India gi territory uhengadawre haina. Makha taba kari paw lai habadu ngaiminasi. Mathang da hauzik ta phangba paw da international media singi report matungina Israel amadi America na punduna Iran gi mathakta yamna akanba mong da joint attack tawkre hari. Attack asi chathakibagi paw si Israel gi prime minister Netanyahu amadi US president Trump na su officially confirm tawkre. Attack asi Iran gi nuclear facility military bases yauna tongan mafam kuntrarom da target tawduna chatharakibani hari. Aduna hauzik Iran da emergency declare tawkre air space close tawkre. Paw asida makhatan hari Iran gi president Masoud Pezeshkian gi leifam amadi Iran gi supreme leader Ali Khamenei gi office na chingba mafamsing da su target tawki hari. Loinana Iran gi intelligence agency gi headquarter da su target tawki hari. Social media da su Iran gi tongan mafamsing da attack tawrokpa explosion tawgi video kaya ma hauzik viral ori. Hauzik phawbada miyoi kaya asogopan asiana yaukre habadudi chapchaba confirm oidri. Iran gi official singi maikaida gi su report amata thadaroktri attack asi matangda. Panbayabadi hauzik nakan anima asi peace talk su chatharibani. Attack asi matungda Iran na retaliatory attack ta masing yamlaba missile gi attack Middle East ta leiba tongan ba US ki military base singda attack tawpagi pawsu lagli. Bahrain da leiba US ki naval headquarter da su missile gi attack chatharakre hari. Loinana report ki matungina Israel gi northern thangba saruk ta su masing yamlaba ballistic missile kayama Iran na kapsinduna landaba horakre hari. Iran na retaliate tarokani habasi mangjongna khangbana Israel pumbada hauzik emergency and high alert lokthokpaga loinana siren sing leptana khongba loinana mafamdugi IDF na su order thoktuna mafamdugi miyam safe oigedaba shelter amadi bunker singda sangduna leinabagi cherol thokre. Israel forces ki matungina makhoi gi air defense system Iran gi missile singbu intercept tawnabagi thabak leptana chathari hari. Loinana makhoi gi air force su darkar orakpada threat singbu nongthakta damak kapthanabagi damak tabak su paikali hari.
aduna hojik oirakli film asida war asi escalate taraktuna full scale war romda olakpasu yari khoigi malem asi hojik instability tangdu lita dabna wai chare conflict or war gi paw ngakta ngaikre anyway makha tab update ngamin asi kari kari paw lai habadu mayam da muk khangan jarke ngasi gi di video si matang sida losinjage punapu kai khumna bachari